ꯅꯪꯅ ꯑꯩꯈꯣꯏ ꯕꯣꯡ ꯅꯥ ꯂꯩꯀꯥꯟ ꯅꯥꯀꯟꯗ ꯕꯣꯝꯂꯥ ꯊꯥꯖꯤꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯀꯩ ꯗꯤꯋꯥꯂꯤꯅꯤ ꯀꯩꯅꯣ ꯀꯔꯤꯒꯤ ꯗꯤꯋꯥꯂꯤ ꯗꯤꯋꯥꯂꯤ ꯌꯥꯝ ꯄꯥꯝꯗꯦ ꯈꯨꯄꯥꯝ ꯆꯥꯔꯣꯀꯣ ꯅꯪ ꯀꯣ ꯁꯤ ꯁꯣꯝꯗ ꯑꯍꯟꯗꯨꯅ ꯁꯣꯝꯗ ꯅꯥ ꯂꯩꯔꯦ ꯃꯥ ꯕꯣꯝꯂꯥ ꯊꯥꯖꯤꯜꯂꯁꯨ ꯕꯤ ꯄꯤ ꯁ꯭ꯇꯣꯛ ꯇꯧꯔ ꯄꯨꯈꯠꯅꯗꯅ ꯁꯤꯗ ꯃꯌꯥꯝ ꯋꯥꯅꯔꯤꯁꯤ ꯅꯪ ꯀꯩꯝ ꯈꯪꯉꯝꯃꯣꯏꯅꯦ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯈꯨꯄꯥꯝ ꯆꯥꯎꯅ ꯕꯣꯂꯥꯏ ꯈꯣꯝꯖꯧꯁꯦ ꯕꯣꯂꯥꯏ ꯈꯣꯝꯕ ꯍꯩꯁ ꯑꯩ ꯃꯥ ꯄꯨꯔꯒꯨꯝꯁꯦ ꯃꯥ ꯊꯝꯃꯝꯁꯦ ꯅꯪ ꯍꯥꯏꯖꯜꯂꯣ ꯍꯥꯏꯖꯜꯂꯣ ꯕꯉꯥ ꯉꯁꯤꯗꯤ ꯕꯂꯤ ꯅꯠꯇꯦꯅꯦ ꯕꯣꯂꯥꯏ ꯈꯣꯝꯕꯅꯤꯅꯦ ꯕꯂꯤꯅꯦ ꯍꯥꯏꯕ ꯕꯂꯤ ꯍꯤꯌꯥꯡꯊꯥꯡꯗ ꯈꯣꯏꯔꯝꯕꯗꯣ ꯃꯌꯥꯝꯁꯤ ꯈꯨꯠꯅ ꯕꯣꯝꯂꯥ ꯄꯥꯏ ꯊꯥꯔꯦꯕ ꯑꯗꯨꯗ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯆꯪꯁꯤꯜꯂꯒ ꯅꯣꯏꯗꯤ ꯕꯣꯝꯂꯥ ꯄꯥꯏ ꯊꯥꯏ ꯑꯩꯗꯤ ꯕꯣꯝ ꯄꯥꯏ ꯊꯥꯕꯤꯒꯦꯅ ꯑꯂꯨ ꯕꯣꯝꯅ ꯄꯥꯏ ꯊꯥꯕꯅꯦꯕ ꯇꯨꯡ ꯂꯥꯎ ꯄꯣꯛꯈꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯗꯤ ꯅꯥꯃꯟꯗꯅ ꯈꯨꯠꯇ ꯆꯦꯜꯂ ꯄꯨꯈ꯭ꯔꯤꯗ ꯂꯨꯞꯄꯕꯨ ꯈꯨꯠꯁꯦ ꯆꯧ ꯂꯥꯎ ꯂꯥꯎꯏꯅꯦ ꯑꯩꯈꯣꯏ ꯈꯨꯔꯥꯁꯤꯕꯨ ꯅꯨꯄꯤ ꯉꯥꯡ ꯊꯤꯕꯒꯤ ꯋꯥꯈꯜ ꯏꯔꯩ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯍꯣ ꯂꯥꯏꯄꯣꯛꯅꯤ ꯑꯩꯗꯤ ꯃꯥꯏꯗꯨꯅꯗꯤ ꯁꯣꯃꯥꯕꯨ ꯀꯨꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯑꯩꯉꯣꯟꯗ ꯀꯩ ꯊꯣꯛꯏꯅ ꯉꯥꯡꯖꯁꯥꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯪ ꯆꯠꯂꯣꯏꯗ ꯀꯩꯗꯧꯕꯩ ꯆꯠꯂꯣꯏꯗꯕ ꯅꯪꯗꯤ ꯀꯩꯅꯣ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯔꯁꯤꯗꯤ ꯀꯃꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯣ ꯂꯩꯁꯥꯕꯤ ꯌꯥꯝ ꯐꯥꯅꯤꯡꯉꯤꯔꯕ ꯅꯪꯗꯤ ꯂꯥꯏꯔꯅ ꯑꯩꯕꯨ ꯆꯠꯇꯣꯏꯅꯤ ꯃꯣꯏ ꯏꯕꯦꯝꯃ ꯅꯪ ꯀꯩ ꯈꯪꯉꯗꯅ ꯂꯒꯥꯎ ꯈꯥꯎꯕꯗ ꯁꯤꯡꯒꯜ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯊꯣꯛꯄ ꯉꯝꯕ ꯃꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯒꯅꯤ ꯉꯥꯜꯂꯦ ꯕꯣꯝꯕꯨꯂꯥ ꯅꯨꯃꯤꯠ ꯇꯥꯔꯦ ꯕꯣꯝꯕꯨꯂꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦꯃꯤ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯃꯊꯪꯒ ꯊꯥꯊꯔ ꯅꯣꯏ ꯅꯃꯥꯏꯁꯨ ꯊꯨꯒꯥꯏꯒꯦ ꯅꯣꯏ ꯑꯩ ꯂꯩꯔꯦ ꯀꯥꯔ ꯑꯃ ꯂꯩꯔꯦ ꯁꯤꯗꯤ ꯍꯨꯔꯥꯜꯂꯁꯦ ꯑꯩꯌꯣ ꯑꯁ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯑꯁꯤꯔꯦ ꯑꯁ ꯌꯦꯡꯉꯣ ꯊꯨꯟ ꯑꯁ ꯈꯪꯉꯦ ꯇꯧꯅ ꯐꯩ ꯍꯥꯞꯆꯜꯂꯣ ꯍꯥꯏꯔꯣ ꯁꯤꯔꯝꯗꯥꯏꯁꯤꯗ ꯑꯩ ꯋꯥ ꯑꯝꯇꯗꯤ ꯍꯥꯏꯖꯔꯝꯒꯦ ꯌꯥꯗꯣ ꯈꯔ ꯁꯦꯡꯉꯨ ꯅꯪ ꯁꯣꯔ ꯃꯅꯝꯗꯤ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯃꯇꯝ ꯂꯧꯖꯒꯦ